Kamjong district ki chasat area da kuki khulai paibasing amadi tangkhul volunteer singi marakta khud thongnari ahanba oina numidang waram pung 5 khara henbada khud thongnabani aduga ngaihak lebraba matung hojik amuk makha tana khud thongnari hari tangkhul maira paibi singna Assam Rifles singbu kuki khulai paibasingi mateng pangi haiduna makhoi gi chathok chasin tawbada su thingli hari kanglaipa apunba kholau gebde tagi lakhocharake Paumilun Haukip Secretary KSO Laimatak area mahakna fongdokpagi matung ina Linthoi Ngambi amasung Hemanjit lan matam irang kalingaida koiba lakhi aduga kuki gi bunker banakta laiba park kumba amada photo kaptuna leiramba thengnaki aduda kuki village volunteer singna faraga Meitei kulai paiba singi spy ra haina chignaduna wahang pahong tawki aduga phone su mulaga check tawkhirami adubu hariba ani adu icham chama angang ngakta oirammi Madumaina tawringaida kuki militant khara gypsy amada laaga puraga chatki hari madugi makha taba paudi mahak khangdre haina phongdokli Paumilun Haukip chahi ani tha ahum jail da lairuraga hojikti bel thorakre farba miyoi sing adudi Tiger Negin main accused mala Linthoi Ngambi gi or Hemanjit ki phone do pairambagi kidnap and murder charge ani subada Linjai Chong baite Tiger Negin gi nupi magi simdo Negin na sijinaraga angang ani dugi phone da hapagi ahum subada Paulun Mang village volunteer kin net tawba numittuda masu mafamduda leibagi phone location angang ani duga manabagi Churachandpur gi miyoi ani lupa crore ahum romgi heroin ga konana Assam da fare Assam da narcotics trafficking thingnaba lokholakpa thabakta Manipur gi Churachandpur dagi miyoi ani lupa crore ahum romgi heroin drug ka konana special task force STF amasung Kamrup police na state adugi Amin Gaundagi fagatpa ngamde hari India Today notice na report tawrakhibagi matung ina intelligence ki pau amadagi special task force amasung Kamrup police ki apunma team na ngarang numidang Amin Gaunda Maruti Ertiga registration number AS01BQ5651 asi chingnabadagi khamduna check tawki maduda car adugi thonggi panel da sapon box 15 da haplaga purakpa gram 450 romgi oigadaba heroin drug adu fagatpa ngamkibani hari Fagatkiba heroin adu chawrangna lupa crore ahum romgi value oigani hari thogdo aduga mari leinana car adu da lakpa Manipur gi Churachandpur district gi miyoi ani su fagatki farba miyoi ani adudi Tuibong police station na konba M Songel village tagi Lanmin Thang Haukip 18 apokpa Jamkholun Haukip amasung Tuila village tagi Ginkal Holal Haukip 38 apokpa Lunjang kawi makhoi ani gi mathakta makha taba legal gi oiba thabak sing lokhatpa hore hari Operation adu special task force ke additional superintendent of police Kalyan Kumar Pathak na luchingduna chathakibani hari Fazaraba Meitei nupi singi langlaba mingchatpu kali taisilakpa asi lupna taraina laude KCP chingkhai nganba matam sangna yauluf ki ikai khumnaba uttuna kanglaipak miyamgi damak thawaina pontha piduna tumba machet chaba machet chingya tamyada khangduna lakli ngasi fawba khunai asida leibiriba miyamgi damak yaifanaba khangduna lakpa asida tahaidaba uhaidaba yenghaidaba thogdok tatana iramda Manipur kanglaipak asida thengnari haina lamdam sigi lalholuf ama oiriba kanglaipak Communist Party lamyanba khumangi PRO gi thau puriba chingkhai nganbana khuyek piduna thadorokpa cherol asina haidi cherol asina hai lamdam asigi ngallingaidagi hauna nupi oibisingi fidam ningai oiba natki isai jagoi amadi sana khonabagi lamda judo boxing football tongan hiram kaya da lemja ningai oiraba Arjuna Award asina chingba kaya ama fangduna iramdam asi masak takpada chawba thodang lawri asida natana December Taraganithoi nupi lan malemgi miyamna kauba ngamlaroidaba Meitei nupi singi thauna thoidok hendongna singthanari iramdam asigi senglaba laifamlen oiriba kanglagi sanathongda utkiba ima singi thauna malemgi puwarida mayek sengna iduna leihoragani asigumba Meitei nupi singi senglaba mingchat pulana lamjingna bo khonariba singbu party na kaidawnungda ngakpiba ngamloi hairi cherol asin hai Chak chagring amana chengkok ama manghanbagum chathariba thawong asi kaidawnungda ngakpiba ngamloi asigumba fajaraba Meitei nupi singi langlaba mingchatpu kali taisilakpa si lufna taraina laude lamdam asida leiriba imung kharana nupi singbu lalonpot orina sijinariba chanabi asi kudaktagi lepkadabani loinana nupi singda ehenba Sakti pi haiduna su sakti adubu kanglaipak asida leibiriba chanura singna lana kaidawnungda sijinaroidabani hiram asiga mari leinana nupi oibisingi ijat pulana sijinabagi damak Khaidem Melina Devi CEO Khaidem Kala Singh leifam khurai konsam laikai hariba nupi macha asi lamdam asida leiriba nupi macha singi ikai khumnababu karisu leitana khanbagi damak party da pung 13 fawbi manungda lupta changjarakadabani hairi
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯌꯦꯡꯅꯕꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤꯗꯅꯕ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ CSO OGCꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯅꯕ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯆꯪꯖꯐꯝ ꯄꯤꯔꯝꯂꯕꯗꯤ ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇꯕ ꯂꯤꯆꯠ ꯌꯦꯡꯍꯩꯗꯕ ꯐꯤꯔꯣꯜ ꯁꯦꯠꯄꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯄꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯨꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯄꯣꯛꯇꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯗ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯨꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯨꯔꯕ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯣꯏꯔꯗꯨꯅ ꯎꯔꯤꯄꯣꯛ ꯆꯩꯔꯥꯞ ꯀꯣꯔꯠꯇ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄꯣꯛꯁꯣ POCSO ꯊꯧꯕꯥꯜꯒꯤ ꯏꯟꯆꯥꯔꯖ ꯄꯨꯔꯤꯕ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯄꯣꯛꯇꯕ ꯃꯄꯥ ꯑꯁꯤꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯄꯣꯛꯇꯕ ꯃꯄꯥ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄꯣꯛꯁꯣ ꯊꯧꯕꯥꯜꯗ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯒꯤ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯄꯨꯔꯤꯕ ꯆꯩꯔꯥꯞ ꯀꯣꯔꯠꯇ ꯂꯩꯕ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯣꯕꯁꯤꯡ ꯑꯗꯨ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯇꯟꯈꯥꯏꯗꯨꯅ ꯊꯝꯈꯤ꯫ ꯇꯨꯡꯗ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯅ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯒꯠꯅꯕ ꯁꯕꯃꯤꯁꯟ ꯇꯧꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯁꯕꯃꯤꯁꯟ ꯇꯥꯔꯕ ꯃꯇꯨꯡ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯃꯊꯪ ꯊꯥ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯝꯗꯨꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯃꯤꯌꯥꯝꯅ ꯏ-ꯅꯥꯏ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ JFD ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯁꯦꯟꯁꯁ ꯇꯧꯕꯗ ꯅꯟ-ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯅ ꯏ-ꯅꯥꯏ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯉꯁꯤ JFDꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯑꯅꯨꯜ ꯃꯣꯏꯔꯥꯡ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗꯒꯤ ꯃꯣꯏꯔꯥꯡ ꯆꯤꯡꯈꯩ ꯂꯝꯄꯥꯛ ꯐꯥꯎꯕ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JFDꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯥꯔꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣ NRC, ꯅꯣ ꯁꯦꯟꯁꯁ, ꯅꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ, ꯅꯣ ꯁꯦꯟꯁꯁ, ꯅꯣ IDP ꯁꯦꯇꯜꯃꯦꯟꯠ, ꯅꯣ ꯁꯦꯟꯁꯁ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯣꯏꯔꯥꯡ ꯆꯤꯡꯈꯩ ꯂꯝꯄꯥꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯠꯅꯕ ꯌꯥꯎꯗꯅ ꯋꯥꯔꯦꯞ ꯑꯍꯨꯝꯁꯨ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯕ, NRC ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯑꯃꯗꯤ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯈꯤ꯫ ꯁꯨꯅꯤꯜ ꯀꯥꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯅꯕ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯇꯣꯞꯁꯤꯡ ꯁꯧꯒꯠꯄꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯂꯣꯏꯅꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯁꯤꯟꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ ꯁꯣꯏꯗꯅ ꯑꯣꯏꯔꯛꯂꯒꯅꯤ ꯈꯪꯂꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯀꯣꯛ ꯊꯤꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯨ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯌꯥꯝ ꯋꯥꯅ ꯈꯥꯡꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯐꯥꯎꯕ ꯃꯨꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯁꯟꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇ꯭ꯔꯕ ꯄꯥꯟꯗꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯗꯨꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯁꯤꯕ ꯀꯤꯗꯕ ꯃꯤꯌꯥꯝꯅ ꯏ-ꯅꯥꯏ ꯇꯥꯕ ꯀꯤꯗꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ताना ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯁꯤꯟꯅꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯁꯦꯆꯨꯁꯦꯠꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ (MIT)ꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯆꯥꯡ ꯌꯦꯡꯁꯤꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯁ꯭ꯇꯤꯀꯔꯒꯤ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯝꯕꯣꯝꯗ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯎꯟꯁꯥꯗ ꯅꯞꯂꯤꯕ ꯁ꯭ꯇꯥꯝꯃꯨꯛ ꯆꯥꯎꯕ ꯁꯦꯟꯁꯔ ꯑꯗꯨꯅ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯑꯗꯨ ꯏꯁꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯛꯀꯅꯤ꯫
ꯎꯟꯁꯥꯗ ꯌꯥꯎꯕ ꯒ꯭ꯂꯨꯀꯣꯁ ꯃꯣꯂꯤꯀꯨꯜꯁꯤꯡ ꯈꯪꯗꯣꯛꯂꯒ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯈꯪꯗꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯕ꯭ꯂꯗ ꯁꯨꯒꯔ ꯇꯦꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯂꯒꯅꯤ꯫ ꯍꯥꯟꯅꯗꯤ ꯏꯗ ꯇꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯝꯕꯤꯗ ꯌꯦꯇꯨꯝꯅ ꯊꯤꯜꯂꯒ ꯏ ꯈꯔ ꯂꯧꯔꯒ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕꯅꯤ꯫ ꯅꯧꯅ ꯁ꯭ꯇꯤꯀꯔꯒꯤ ꯃꯑꯣꯡꯗ ꯄꯨꯊꯣꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯃꯨꯛꯇ ꯄꯥꯝꯕꯣꯝꯗ ꯅꯞꯁꯤꯟꯈ꯭ꯔꯕ ꯆꯌꯣꯜ ꯀꯌꯥꯃꯔꯨꯝ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯅꯞꯁꯤꯟꯈ꯭ꯔꯒ ꯏꯁꯥꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯗꯥꯏꯕꯦꯇꯤꯁ ꯂꯥꯏꯅꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 422ꯒꯤꯗꯃꯛꯇꯗꯤ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯁꯦꯜ ꯇꯤꯡꯅ ꯏ ꯇꯦꯁ ꯇꯧꯗ꯭ꯔꯕꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯟꯁꯨꯂꯤꯟꯒꯤ ꯗꯣꯁ ꯀꯌꯥ ꯌꯥꯝꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯦꯞꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯂꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯒꯗꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯏ ꯈꯔ ꯆꯤꯡꯊꯣꯛꯂꯒ ꯒ꯭ꯂꯨꯀꯣꯃꯤꯇꯔꯗ ꯇꯦꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ꯫ ꯅꯧꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯦꯟꯁꯔ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯒꯗꯕ ꯃꯔꯝꯅ ꯏ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯌꯦꯇꯨꯝ ꯊꯤꯟꯕꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ꯫ MITꯒꯤ ꯔꯤꯁꯔꯆꯔ ꯇꯤꯝ ꯑꯃꯅ ꯔꯃꯟ ꯁ꯭ꯄꯦꯛꯇ꯭ꯔꯣꯁꯀꯣꯄꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯟ ꯏꯟꯚꯦꯟꯁꯤꯚ ꯁꯦꯟꯁꯔ ꯑꯃ ꯁꯦꯝꯒꯠꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁ꯭ꯄꯦꯛꯇ꯭ꯔꯣꯁꯀꯣꯄꯤ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨ ꯅꯠꯇ꯭ꯔꯒ ꯁꯦꯜꯁꯤꯡꯗ ꯌꯥꯎꯕ ꯀꯦꯃꯤꯀꯦꯜ ꯀꯝꯄꯣꯖꯤꯁꯟ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯀꯨꯝꯖꯥ 2021ꯗꯒꯤ ꯍꯧꯅ MITꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡ ꯈꯪꯗꯣꯛꯄ ꯉꯝꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫